Anju mamit adu Govinda yenglai. Govinda Anju aibu adu apangba siramba moibudi aina lemna tharoi aidi aranba yade aigi marup milanbu aina lana urubane ai hauji kaidogani Anjuna da Govin achumba khangaklabanina hojikti magi apambado thunghanba tabani. Govinda haibadi Anju minungsi leiraba aigi damilangi ima babana henadum thauza leibani. Asengba pumba haiduna ima bababu konbiyo maduna pumnamaktagi khwaidagi hena farani. Govin wakhal ngaihak tawi aduga munna khali ai ngasi makchatuna ima babada haijagani aduga punsi chupa moigi manakta leijagani. Anjuna maduna khwaidagi achumba khongthangni. Govin nangsu chalusina pulap. Anjuna da Govin ai madumadi yaba ngamjararoi. Ai yumduna hek changbaga hekta kamninglei pungning nungsirei ai chatlage. Anju khongthang amani thangba hawi aduga chakleptuna Govinda onsilai aduga tapna hairei da Govin. Govin Anju bu yengduna Hayo. Anju yam tapna haukiba pumba kauthokpiro aibu nachalmakni khanbiyo aigi thamoida damilan khakta oina lacharage kana amata hana yenglaroi. Govin mabukningda Anju bu hainingai leitana thagachari. Nangdi asengba lamdamsigi nupini thamoi ani longdaba yamna sengba nujani nangi thamoida mami ama tahalamba ngamliba marup milan nangbusu aina yamna thagale. Govinna ngasidagi ai ichalni haina khalabani madugidama karisu nungnangba tawgano. Anjuna ai chatlage da Govin. Anju prap mapi taithok tuna thoklai. Govin su tumina ungduna leihauri. Anju mathanta mayumlomda halai. Gari adu thauna makhutna amana mapi su taithokli. Mathanta kaptuna lambida satpadu awubasingna yengladuna chatnari. Sum thauramba adu Anju break khangpha phai aduga sat yengkhalai. Mangda Suresh leptuna leirami. Sureshna Anju wari amta sasi kaidawrage kapade. Anjuna da Suresh ai lambini mina uraga phajade ai chatke. Suresh Anju supnagi thodok ama khaki aibu adu warauriba karigino. Anjuna ai kanabu su waraude chatke lambi thado. Suresh ibani wari sanakise aduga chatlo. Anju yararoi khalladuna gari adu matai amada side tawduna khami aduga tumina leptuna lei. Suresh sangsilaktuna Anjuda yenglaga harai. Ibani hanagum amakta fazana loinasi ai yam waye nangbu udabada ai amuk hana wahangano aidi nangbu thamoi singna nungsijaba khaktani. Suresh kapsinaduna Anjubu themli adubu Anjudi amuk hana kana amata hana yenglaroi khankrabani. Anjuna da Suresh aibu thamoi singna nungsibibagi damakta yamna thagachari adubu aidi amuk hanasu yum palaroi. Aidi thamoi yening mayol kangkhre aibu nachalni haina khanbiyo. Sureshna Anju karigi aigi thamoibu mayek sengna khangbidribano aidi nangbu thamoi sengna nungsi aigi nungsibabu nangna tambikhibane aduna nang yauduna ai hingba ngamloi. Anju mapi taraduna hairei aibu nachalni haina khanbiyo aibu warobigano aigi thamoi sida damilangi damakta kathokhrabane aigi punsi magi damaktani. Suresh tapna hairamba sing adu milan palakpaduda amuk sauna hairei. Sikraba mabu ngaiba mana halakpa haibase oithoklaroi ai leirise kari oina uge. Anju yam tapna hairei. Karisu leitrabi aigi damak mara leijadraba migi machado noina hatkiba natro adubu ai noida saude aina soirubagini aduna magi damak kathoklabani punsise ai chatlage. Anju chatke haina tawi adubu Sureshna khudang tap phai aduga sauna hairei. Ngasidi nang chatkiba yaroi ai leirise phagiro lao chalase. Asi haiduna haifet jingi Anju makhut adu fat kanthoklaga Sureshda khupakna thai. Aina misingse phajana loinabasida noina ingonda ulibase karino ha mibu hatpa ngamba noibu miro. Suresh sauna Anjubu amuk khupakna tharai. Anju makhada tusili. Suresh saubane henmalaktuna Anjubu amuk singkhatuna aingodadi
नुपी हाइब लेते नुपा हाइब लेते अइंगोंदा सिंगनरक्पा अमता लेमना थारोय ꯑꯁꯤ ꯍꯥꯏꯔꯒ ꯈꯨꯄꯥꯛꯅ ꯑꯃꯨꯛ ꯊꯥꯒꯦ ꯍꯥꯏꯅ ꯊꯥꯡꯒꯠꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯈꯨꯠ ꯑꯗꯨ ꯇꯨꯡꯗꯒꯤ ꯀꯅꯥꯅꯣ ꯑꯃꯅ ꯐꯠ ꯐꯥꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯑꯣ ꯁꯣꯝꯁꯤ ꯌꯥꯝꯅ ꯀꯟꯕꯒꯤ ꯃꯑꯣꯡꯅꯤꯅꯦ꯫ ꯁꯨꯔꯦꯁ ꯇꯨꯡꯗ ꯐꯠ ꯌꯦꯡꯊꯣꯔꯛꯏ꯫ ꯔꯦꯟꯗꯤ ꯁꯥꯎꯅ ꯁꯨꯔꯦꯁꯇ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯨꯔꯦꯁ ꯁꯥꯔ ꯍꯥꯏꯗꯨꯅ ꯁꯦꯂꯨꯠ ꯎꯠꯂꯤ꯫ ꯔꯦꯟꯗꯤꯅ ꯑꯩꯅ ꯅꯪꯁꯦ ꯌꯥꯝꯅ ꯐꯩ ꯍꯥꯏꯅ ꯈꯜꯂꯨꯕꯅꯦ, ꯑꯗꯨꯕꯨ ꯅꯪꯒꯤ ꯂꯤꯆꯠꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯃꯌꯦꯛ ꯁꯦꯡꯂꯛꯑꯦ꯫ ꯔꯦꯟꯗꯤ ꯃꯥꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ, ꯁꯤ ꯄꯨꯈꯣ ꯑꯗꯨꯒ ꯄꯨꯂꯤꯁꯇ ꯅꯝꯁꯤꯜꯂꯨ, ꯑꯩ ꯏꯁꯥꯃꯛꯅ ꯋꯤꯠꯅꯦꯁ ꯑꯣꯏꯅꯤ ꯍꯥꯏꯔꯝꯃꯣ꯫ ꯁꯨꯔꯦꯁꯄꯨ ꯂꯥꯛꯇꯨꯅ ꯏꯟꯊꯣꯔꯛꯏ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃ ꯆꯪꯂꯛꯇꯨꯅ ꯒꯥꯔꯤ ꯃꯅꯤꯡꯗ ꯍꯥꯞꯈ꯭ꯔꯦ ꯑꯗꯨꯒ ꯒꯥꯔꯤ ꯑꯗꯨ ꯊꯧꯈ꯭ꯔꯦ꯫ ꯔꯦꯟꯗꯤ ꯑꯟꯖꯨꯗ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯥꯏꯁꯦ ꯈꯔ ꯁꯣꯛꯄ ꯃꯥꯜꯂꯦ, ꯀ꯭ꯂꯤꯅꯤꯛꯇ ꯐꯥꯔꯁ ꯑꯦꯗ ꯄꯤꯔꯨꯁꯤꯔꯥ? ꯑꯟꯖꯨ ꯃꯆꯤꯝꯕꯥꯜꯗ ꯍꯥꯏꯐꯦꯠ ꯅꯥꯜꯂꯤ, ꯏ ꯈꯔ ꯊꯣꯛꯂꯝꯃꯤ꯫ ꯌꯥꯔꯅꯤꯗ ꯁꯥꯔ꯫ ꯑꯟꯖꯨ ꯒꯥꯔꯤ ꯃꯆꯥ ꯑꯗꯨ ꯀꯥꯈꯠꯀꯦ ꯇꯧꯏ꯫ ꯔꯦꯟꯗꯤꯅ ꯐꯠ ꯍꯥꯏꯔꯛꯏ, ꯉꯝꯒꯗ꯭ꯔꯣ? ꯑꯩ ꯊꯤꯜꯂꯝꯃꯨꯔꯣ? ꯑꯟꯖꯨ ꯌꯥꯔꯅꯤꯗ ꯁꯥꯔ, ꯑꯩ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯦ꯫ ꯔꯦꯟꯗꯤ ꯅꯪꯒꯤ ꯐꯤꯕꯝꯗꯨꯗ ꯅꯊꯟꯗ ꯊꯥꯗꯣꯛꯄꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦ, ꯑꯩꯕꯨ ꯆꯤꯡꯅꯕꯒꯤꯔꯥ? ꯑꯟꯖꯨ ꯁꯥꯔ ꯑꯗꯨꯒꯨꯝꯕ ꯑꯃꯠꯇ ꯂꯩꯖꯗꯦ꯫ ꯔꯦꯟꯗꯤ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯑꯩ ꯊꯤꯜꯂꯝꯃꯒꯦ꯫ ꯔꯦꯟꯗꯤ ꯃꯥꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯣꯏ ꯑꯃ ꯃꯥꯒꯤ ꯒꯥꯔꯤꯁꯤ ꯊꯧꯔꯛꯑꯣ꯫ ꯑꯟꯖꯨꯁꯨ ꯎꯄꯥꯏ ꯂꯩꯇꯦ, ꯑꯗꯨꯃꯛ ꯒꯥꯔꯤꯗ ꯇꯣꯡꯈꯠꯂꯛꯏ꯫ ꯔꯦꯟꯗꯤꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯏ꯫ ꯃꯣꯏ ꯑꯅꯤ ꯈꯛꯇꯅꯤ ꯂꯥꯛꯂꯤꯕ꯫ ꯑꯟꯖꯨꯅ ꯃꯅꯤꯡꯒꯤ ꯁꯤꯠꯇ ꯐꯝꯃꯤ ꯑꯗꯨꯒ ꯔꯦꯟꯗꯤꯅ ꯒꯥꯔꯤ ꯊꯧꯔꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯁꯨ ꯁꯣꯝꯗ ꯂꯣꯠꯅ ꯋꯥꯔꯤ ꯁꯥꯟꯅꯍꯧꯔꯤ꯫ ꯁꯥꯔꯁꯤ ꯅꯨꯄꯤ ꯑꯃꯠꯇ ꯍꯟꯅ ꯌꯦꯡꯗꯕꯅꯦ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯨꯄꯤꯒꯥꯁꯦ ꯊꯤꯟꯈ꯭ꯔꯦꯅꯦ ꯍꯥ? ꯑꯩꯈꯣꯏꯒ ꯑꯃꯠꯇ ꯌꯥꯎꯍꯟꯗꯦ ꯃꯤ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯃꯤꯁꯨ ꯄꯥꯈꯪꯅꯤ ꯀꯩꯅꯣ꯫ ꯁꯣꯝꯗ ꯒꯣꯕꯤꯟ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯟꯗꯨꯅ ꯃꯤꯂꯟꯒꯤ ꯌꯨꯝꯗ ꯂꯥꯛꯏ꯫ ꯒꯣꯕꯤꯟ ꯁꯨꯃꯥꯡ ꯇꯝꯅ ꯆꯪꯂꯛꯏ꯫ ꯒꯣꯕꯤꯟ ꯂꯥꯛꯄ ꯎꯕꯗ ꯅꯦꯟꯁꯤ ꯈꯪꯍꯧꯗꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯒꯣꯕꯤꯟꯕꯨ ꯆꯦꯠꯅ ꯀꯣꯜꯂꯛꯏ꯫ ꯅꯦꯟꯁꯤꯅ, ꯏꯆꯥꯕꯨ ꯅꯍꯥꯟꯈꯩ ꯀꯥꯏꯗ ꯆꯠꯂꯨꯒꯦ? ꯅꯪꯒꯤ ꯃꯔꯨꯞ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕ꯭ꯔꯥ? ꯊꯥꯅꯤꯜꯁꯨ ꯃꯅꯤꯡꯗ ꯂꯦꯞꯂꯤ꯫ ꯒꯣꯕꯤꯟꯗꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯃꯣꯏ ꯍꯦꯟꯅ ꯀꯥꯏꯔꯛꯏ꯫ ꯃꯄꯤ ꯑꯗꯨ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯔꯛꯂꯤ꯫ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ꯫ ꯏꯃꯥ꯫ ꯅꯦꯟꯁꯤꯅ, ꯏꯆꯥ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯏꯃꯥ ꯕꯕꯥꯅ ꯅꯪꯒꯤ ꯃꯔꯨꯞ ꯆꯠꯈ꯭ꯔꯕꯁꯨ ꯀꯔꯤꯁꯨ ꯈꯜꯂꯨꯗꯕꯅꯦ, ꯑꯗꯨꯕꯨ ꯒꯣꯕꯤꯟ, ꯏꯃꯥ, ꯄꯥꯞ ꯆꯦꯜꯂꯕ ꯅꯆꯥꯅ ꯏꯊꯟꯇ ꯏꯀꯥꯏꯖꯗꯨꯅ ꯂꯣꯠꯆꯕꯅꯤ꯫ ꯅꯦꯟꯁꯤꯅ, ꯏꯆꯥꯅ ꯀꯔꯤꯒꯤ ꯄꯥꯞ ꯆꯦꯜꯂꯨꯅꯤ? ꯏꯆꯥꯒꯤ ꯄꯨꯛꯆꯦꯜ ꯏꯃꯥꯅ ꯈꯪꯏ꯫ ꯒꯣꯕꯤꯟ, ꯑꯩꯅ ꯄꯪꯂꯨꯕꯅ ꯑꯩꯒꯤ ꯑꯃꯨꯛ ꯍꯟꯅ ꯐꯪꯂꯔꯣꯏꯗꯧꯕ ꯃꯔꯨꯞ ꯃꯥꯕꯨ ꯏꯈꯨꯠꯃꯛꯅ ꯍꯥꯠꯂꯨꯕꯅꯦ꯫ ꯅꯦꯟꯁꯤ ꯉꯛꯅ ꯌꯦꯡꯂꯛꯏ꯫ ꯊꯥꯅꯤꯜꯁꯨ꯫ ꯒꯣꯕꯤꯟꯅ ꯋꯥꯔꯣꯜ ꯄꯨꯝꯕ ꯀꯞꯇꯨꯅ ꯂꯤꯔꯝꯃꯤ ꯑꯗꯨꯒ ꯃꯃꯥꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯤꯅꯨꯡꯁꯤ ꯆꯥꯎꯔꯕ ꯅꯦꯟꯁꯤꯅ ꯒꯣꯕꯤꯟꯕꯨ ꯍꯧꯒꯠꯄꯤꯔꯤ ꯑꯗꯨꯒ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯏꯆꯥꯗꯤ ꯃꯇꯝ ꯌꯧꯔꯛꯇꯨꯅ ꯆꯠꯈ꯭ꯔꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯏꯁꯣꯔ ꯃꯥꯒꯤ ꯂꯤꯂꯥꯅꯤ꯫ ꯅꯪꯅ ꯀꯔꯤꯒꯤ ꯄꯥꯞ ꯄꯨꯔꯨꯅꯤ? ꯏꯃꯥꯅ ꯅꯪꯕꯨ ꯉꯥꯛꯄꯤꯔꯕꯅꯦ꯫ ꯅꯪꯅ ꯍꯥꯠꯇ꯭ꯔꯕꯁꯨ ꯃꯊꯟꯇ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯗꯕ ꯂꯩꯔꯕꯅꯤ꯫ ꯅꯦꯟꯁꯤ ꯄꯦꯟꯅ ꯀꯞꯂꯛꯏ ꯑꯗꯨꯒ ꯒꯣꯕꯤꯟꯕꯨ ꯅꯥꯟꯊꯕꯤꯗꯨꯅ ꯍꯥꯏꯔꯛꯏ, ꯄꯥꯞ ꯄꯨꯝꯕ ꯏꯃꯥꯅ ꯀꯣꯛꯄꯤꯔꯕꯅꯤ꯫ ꯒꯣꯕꯤꯟ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯃꯃꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯉꯁꯤꯗꯒꯤ ꯑꯩ ꯌꯨꯝꯁꯤꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯏꯃꯥ ꯕꯕꯥꯕꯨ ꯀꯣꯜꯂꯒ ꯂꯩꯔꯅꯤ꯫ ꯅꯆꯥ ꯃꯤꯂꯟ ꯍꯜꯂꯛꯑꯦ ꯍꯥꯏꯗꯨꯅ ꯈꯟꯕꯤꯌꯨꯀꯣ꯫ ꯑꯩ ꯏꯃꯥ ꯕꯕꯥꯒꯤ ꯁꯦꯕꯥ ꯃꯇꯣꯂꯣꯝꯅ ꯇꯧꯖꯒꯦ꯫ ꯒꯣꯕꯤꯟꯒꯤ ꯋꯥꯍꯩꯗꯨꯗ ꯊꯥꯅꯤꯜ ꯑꯃꯗꯤ ꯅꯦꯟꯁꯤ ꯄꯦꯟꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯊꯥꯅꯤꯜꯅ, ꯌꯨꯝꯁꯤ ꯏꯆꯥꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤꯕꯅꯤ꯫ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛ ꯏꯆꯥꯒꯤ ꯉꯥꯛꯇꯅꯤ꯫ ꯒꯣꯕꯤꯟ ꯃꯄꯥꯗ ꯑꯃꯨꯛ ꯆꯦꯠꯅ ꯀꯣꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯕꯕꯥ, ꯑꯩꯗꯤ ꯂꯟ ꯊꯨꯝꯕꯨ ꯃꯤꯍꯧꯕꯒꯤ ꯂꯥꯛꯄ ꯅꯠꯇꯦ, ꯏꯃꯥ ꯕꯕꯥꯕꯨ ꯁꯦꯕꯥ ꯇꯧꯖꯒꯦ ꯈꯟꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯩꯅ ꯉꯁꯤ ꯋꯥꯁꯛꯂꯤ, ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄ ꯏꯃꯥ ꯕꯕꯥꯃꯛꯅꯤ ꯍꯥꯏꯗꯨꯅ ꯆꯞ ꯃꯥꯟꯅꯅ ꯈꯠꯂꯒ ꯑꯩꯒꯤ ꯃꯔꯨꯞꯀꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯑꯩ ꯌꯨꯝꯁꯤꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯒꯅꯤ꯫ ꯑꯩꯒꯤ ꯁꯥꯒꯩ ꯉꯁꯤꯗꯒꯤ ꯏꯃꯥ ꯕꯕꯥꯒꯤ ꯁꯥꯒꯩ ꯑꯣꯜꯂꯕꯅꯤ꯫ ꯒꯣꯕꯤꯟ ꯃꯥꯡꯒꯣꯟꯗ ꯊꯦꯠꯂꯤꯕ ꯃꯤꯂꯟꯒꯤ ꯐꯣꯇꯣ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯀꯞꯂꯛꯏ꯫ ꯃꯔꯨꯞ, ꯑꯩꯕꯨ ꯉꯥꯛꯄꯤꯕ ꯉꯝꯗ꯭ꯔꯤꯕꯔꯣ? ꯑꯩ ꯂꯥꯜꯂꯦ ꯃꯔꯨꯞ꯫ ꯁꯦꯡꯂꯕ ꯃꯔꯨꯞ ꯑꯣꯏꯕꯒꯤ ꯃꯔꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯍꯥꯛꯇꯛꯇ ꯏꯊꯟꯇ ꯄꯨꯛ ꯐꯠꯂꯨꯗ꯭ꯔꯕ ꯄꯨꯝꯅꯃꯛꯇꯒꯤ ꯑꯊꯣꯏꯕꯗꯤ ꯃꯔꯨꯞꯀꯤ ꯅꯨꯡꯁꯤꯕ ꯑꯁꯤꯅꯦ꯫
ꯅꯪꯅ ꯍꯥꯏꯕ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯌꯨꯝꯁꯤꯗ ꯂꯥꯛꯂꯕꯅꯦ. ꯑꯩꯒꯤꯗꯤ ꯏꯆꯤꯜ ꯏꯅꯥꯎ 3 ꯁꯨꯏ. ꯃꯣꯏ ꯑꯅꯤꯗ ꯑꯩꯒꯤ ꯌꯨꯝꯕꯨ ꯁꯤꯟꯅꯔꯝꯂꯕꯅꯦ. ꯑꯩꯗꯤ ꯃꯔꯨꯞꯀꯤ ꯌꯨꯝꯁꯤꯗ ꯂꯦꯡꯗꯅ ꯂꯩꯗꯨꯅ ꯅꯪꯅ ꯄꯦꯟꯅꯕ ꯉꯥꯛꯄꯤꯅꯕ ꯍꯣꯠꯅꯔꯒꯦ. ꯃꯗꯨ ꯎꯔꯒ ꯑꯩꯕꯨ ꯉꯥꯛꯂꯛꯎꯀꯣ. ꯁꯣꯝꯗꯁꯨ ꯔꯦꯟꯗꯤ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯑꯟꯖꯨꯗ ꯃꯤꯡꯁꯦꯜꯗꯒꯤ ꯀꯤꯔꯨꯞ ꯀꯤꯔꯨꯞ ꯌꯦꯡꯂꯛꯏ. ꯑꯟꯖꯨꯁꯨ ꯃꯗꯨ ꯎꯏ, ꯑꯗꯨꯕꯨ ꯎꯁꯤꯟꯅꯗꯦ. ꯔꯦꯟꯗꯤ ꯇꯞꯅ ꯍꯪꯂꯛꯏ, ꯃꯤꯡꯗꯣ ꯀꯔꯤ ꯍꯥꯏꯕꯅꯣ? ꯑꯟꯖꯨ ꯈꯨꯝꯅꯤꯡꯗ ꯈꯨꯝꯂꯛꯏ. ꯑꯟꯖꯨ. ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩ. ꯔꯦꯟꯗꯤꯅ ꯑꯃꯨꯛ ꯍꯪꯂꯛꯏ, ꯀꯩꯀꯩ ꯍꯣꯠꯅꯕꯤꯔꯤꯒꯦ? ꯑꯟꯖꯨ ꯑꯃꯨꯛꯁꯨ ꯇꯞꯅ ꯈꯨꯝꯂꯛꯏ, ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯗ LDC ꯑꯣꯏꯅ ꯂꯩꯖꯔꯤ. ꯔꯦꯟꯗꯤ, ꯐꯩ. ꯔꯦꯟꯗꯤ ꯃꯕꯨꯛꯇ ꯈꯜꯂꯤ, ꯑꯁꯨꯛ ꯏꯪꯅ ꯐꯖꯕꯤꯁꯤꯕꯨ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ. ꯑꯩꯕꯨ ꯃꯥꯅ ꯄꯨꯡꯉꯥꯎ ꯉꯥꯎꯍꯜꯂꯦ. ꯒꯥꯔꯤ ꯁꯨꯝ ꯊꯧꯔꯛꯄꯅ ꯑꯟꯖꯨꯒꯤ ꯃꯌꯨꯝ ꯌꯧꯔꯦ. ꯑꯟꯖꯨꯁꯨ ꯂꯩꯍꯧꯔꯒꯦ ꯍꯥꯏꯔꯒ ꯃꯌꯨꯝꯗ ꯆꯪꯈ꯭ꯔꯦ. ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯁꯨꯃꯥꯡꯐꯥꯎ ꯊꯧꯖꯤꯜꯂꯝꯃꯤ. ꯔꯦꯟꯗꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯑꯝꯃꯤ. ꯑꯟꯖꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯞꯂꯤ. ꯗꯥꯃꯤꯂꯟ, ꯅꯪꯕꯨ ꯑꯩꯒꯤ ꯏꯇꯧꯁꯤ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯣ? ꯃꯤꯅ ꯑꯩꯕꯨ ꯁꯨꯝ ꯂꯥꯛꯆꯕꯁꯤ ꯅꯪ ꯂꯩꯔꯝꯂꯕꯗꯤ ꯉꯝꯂꯝꯂꯣꯏꯀꯣ. ꯑꯟꯖꯨ ꯉꯁꯥꯏ ꯔꯦꯟꯗꯤꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ. ꯑꯗꯨ ꯈꯜꯂꯨꯔꯒ ꯑꯃꯨꯛ ꯍꯦꯟꯅ ꯀꯞꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯁꯤ ꯌꯥꯝꯅ ꯐꯖꯕ꯭ꯔꯥ ꯗꯥꯃꯤꯂꯟ? ꯑꯩꯁꯤ ꯅꯨꯄꯥꯅ ꯌꯥꯝꯅ ꯄꯥꯝꯅꯕ ꯐꯤꯒꯔ ꯑꯣꯏꯕ꯭ꯔꯥ? ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯪ ꯅꯠꯇꯕ ꯀꯅꯥ ꯑꯃꯠꯇ ꯂꯥꯛꯂꯣꯏꯌꯦ. ꯆꯪꯖꯐꯝꯁꯨ ꯄꯤꯔꯣꯏꯌꯦ. ꯐꯅ ꯑꯐꯥꯎꯕ ꯑꯆꯧ ꯑꯁꯥꯡꯁꯨ ꯑꯣꯏꯁꯅꯨ, IASꯁꯨ ꯑꯣꯏꯁꯅු, ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯟꯁꯨ ꯑꯣꯏꯁꯅꯨ, ꯑꯩ ꯀꯅꯥ ꯑꯃꯠꯇ ꯅꯨꯡꯁꯤꯔꯣꯏꯌꯦ. ꯀꯅꯥ ꯑꯃꯠꯇ ꯑꯩꯒꯤ ꯊꯃꯣꯏꯗ ꯃꯐꯝ ꯄꯤꯔꯣꯏꯌꯦ. ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯍꯥꯛ ꯈꯛꯇꯒꯤꯅꯦ. ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯅꯪꯅ ꯏꯍꯦꯟ ꯍꯦꯜꯂꯦ. ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯕ ꯀꯅꯥꯁꯨ ꯂꯩꯇꯦ. ꯑꯩ ꯅꯨꯄꯥ ꯑꯃꯠꯇ ꯈꯪꯅꯔꯣꯏꯌꯦ. ꯌꯨꯝ ꯄꯥꯜꯂꯣꯏ. ꯅꯪꯒꯤꯗꯃꯛ ꯀꯠꯊꯣꯛꯂꯕꯅꯦ ꯄꯨꯟꯁꯤꯁꯦ. ꯑꯟꯖꯨ ꯄꯦꯟꯅ ꯀꯞꯂꯝꯃꯤ. ꯒꯣꯕꯤꯟꯅ ꯅꯤꯟꯁꯤ ꯑꯃꯗꯤ ꯊꯥꯅꯤꯜꯕꯨ ꯃꯃꯥ ꯃꯄꯥ ꯁꯛꯅ ꯀꯣꯟꯈ꯭ꯔꯦ. ꯒꯣꯕꯤꯟꯒꯤ ꯃꯇꯧꯗ ꯄꯦꯟꯖꯔꯤꯕ ꯃꯃꯥ ꯃꯄꯥꯅ ꯃꯤꯂꯟ ꯗꯤꯖꯥꯏꯅꯔ ꯃꯦꯜ ꯒꯣꯕꯤꯟꯒꯤ ꯃꯤꯡꯗ ꯑꯣꯟꯊꯣꯛꯄꯤꯈ꯭ꯔꯦ. ꯒꯣꯕꯤꯟꯅ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯃꯃꯥ ꯃꯄꯥꯒꯤ ꯌꯥꯊꯪ ꯌꯥꯎꯗꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯗꯦ. ꯑꯁꯨꯝꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯒꯣꯕꯤꯟꯒꯤ ꯏꯃꯨꯡ. ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ. ꯑꯟꯖꯨ ꯃꯥꯒꯤ ꯑꯣꯐꯤꯁ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯒꯥꯔꯤ ꯃꯆꯥ ꯑꯗꯨ ꯊꯧꯗꯣꯛꯇꯨꯅ ꯊꯣꯛꯂꯛꯏ. ꯑꯟꯖꯨꯅ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯂꯥꯞꯇꯛꯅ ꯒꯥꯔꯤ ꯑꯃ ꯈꯥꯝꯗꯨꯅ ꯂꯩꯕ ꯎꯏ. ꯑꯟꯖꯨꯅ ꯃꯗꯨ ꯎꯕꯗ ꯈꯪꯂꯦ, ꯅꯍꯥꯟ ꯃꯥꯕꯨ ꯁꯨꯔꯦꯁꯀꯤ ꯈꯨꯠꯇꯒꯤ ꯀꯜꯂꯛꯄ, ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯜꯂꯛꯄ ꯒꯥꯔꯤꯅꯤ ꯍꯥꯏꯕꯁꯤ. ꯑꯟꯖꯨ ꯈꯪꯂꯕꯁꯨ ꯑꯗꯨꯃꯛ ꯍꯟꯅ ꯐꯥꯎ ꯌꯦꯡꯂꯝꯗꯦ. ꯆꯨꯝꯗ꯭ꯔꯤꯡ ꯊꯧꯗꯨꯅ ꯂꯥꯛꯏ. ꯔꯦꯟꯗꯤꯁꯨ ꯑꯟꯖꯨꯕꯨ ꯈꯥꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯏꯀꯥꯏꯕꯅ ꯃꯗꯨ ꯉꯝꯂꯝꯗꯦ. ꯃꯥꯒꯤ ꯒꯥꯔꯤꯗ ꯀꯥꯈꯠꯇꯨꯅ ꯑꯟꯖꯨꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗꯕꯨ ꯂꯥꯞꯇꯛꯅ ꯇꯨꯡ ꯏꯟꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯏ. ꯑꯟꯖꯨꯁꯨ ꯁꯥꯏꯠ ꯒ꯭ꯂꯥꯁꯇꯒꯤ ꯎꯔꯦ ꯃꯥꯒꯤ ꯇꯨꯡꯗ ꯔꯦꯟꯗꯤꯅ ꯏꯟꯅꯔꯛꯄꯗꯨ. ꯑꯟꯖꯨꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯟꯗꯅ ꯑꯗꯨꯃꯛ ꯊꯧꯏ. ꯔꯦꯟꯗꯤ ꯃꯊꯟꯇ ꯈꯜꯂꯤ, ꯀꯩꯅꯣ ꯑꯩꯅ ꯃꯥꯒꯤ ꯇꯨꯡꯗ ꯊꯧꯔꯛꯏꯁꯦ ꯐꯅ ꯀꯨꯏꯔꯦ, ꯍꯟꯅ ꯐꯥꯎ ꯍꯦꯛ ꯌꯦꯡꯂꯛꯇꯦꯃꯤ. ꯐꯩ ꯅꯪꯅ ꯍꯦꯛ ꯊꯧꯔꯤꯈꯩ ꯑꯩꯁꯨ ꯊꯧꯒꯦꯕ. ꯑꯟꯖꯨꯁꯨ ꯔꯦꯟꯗꯤꯅ ꯑꯗꯨꯃꯛ ꯊꯧꯔꯛꯄꯗꯨꯗ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯑꯝꯃꯤ. ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯟꯖꯩ. ꯉꯥꯎꯕ ꯖꯥꯠꯂꯣ ꯁꯤ ꯅꯨꯄꯥꯁꯤꯕꯣ? IASꯅꯤꯗꯤ ꯍꯥꯏ, ꯑꯗꯨꯒ ꯅꯨꯄꯤꯒ ꯇꯥꯟꯅꯗꯅ ꯇꯧꯔꯤꯌꯦ. ꯉꯁꯤ ꯑꯩꯅ ꯁꯥꯎꯅꯤꯡꯉꯛꯇꯅ ꯈꯥꯝꯃꯒ ꯇꯞꯇꯥꯏ ꯈꯠꯅꯅꯤꯀꯣ. ꯑꯃꯨꯛꯁꯨ ꯈꯜꯂꯤ, ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯕ ꯃꯤꯁꯤꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯈꯠꯅꯗꯣꯏꯅꯣ? ꯑꯟꯖꯨ ꯁꯨꯝ ꯊꯧꯔꯛꯄꯅ ꯃꯥꯒꯤ ꯑꯣꯐꯤꯁ ꯂꯣꯝꯗ ꯊꯧꯖꯤꯜꯂꯛꯏ. ꯔꯦꯟꯗꯤꯁꯨ ꯑꯗꯨꯝ ꯊꯧꯖꯤꯜꯂꯛꯏ. ꯑꯟꯖꯨꯗꯤ ꯒꯥꯔꯤ ꯑꯗꯨ ꯐꯖꯅ ꯃꯐꯝ ꯆꯥꯅ ꯄꯥꯔꯛ ꯇꯧꯔꯝꯂꯒ ꯃꯥꯒꯤ ꯔꯨꯝꯗ ꯆꯪꯗꯨꯅ ꯐꯝꯈ꯭ꯔꯦ. ꯔꯦꯟꯗꯤꯁꯨ ꯃꯉꯣꯟꯗ ꯍꯟꯅ ꯌꯦꯡꯂꯝꯗꯕꯗꯨꯗ ꯃꯊꯟꯇ ꯈꯟꯖꯩ, ꯑꯩꯅ ꯇꯨꯡꯗ ꯏꯟꯅꯔꯛꯏꯁꯤ ꯃꯥ ꯈꯪꯂꯤꯅꯦꯕ, ꯑꯗꯨꯕꯨ ꯌꯥꯝ ꯎꯁꯤꯠꯇꯤꯌꯦ. ꯀꯔꯤꯝꯇꯒ ꯌꯦꯡꯂꯝꯗꯅ ꯄ꯭ꯔꯞꯀ ꯆꯪꯈꯤꯌꯦ. ꯃꯁꯤꯗꯤ ꯅꯪꯅꯗꯤ ꯉꯝꯍꯜꯂꯔꯣꯏ. ꯔꯦꯟꯗꯤꯁꯨ ꯃꯈꯣꯡ ꯑꯗꯨ ꯒꯝ ꯊꯥꯡꯗꯨꯅ ꯑꯣꯐꯤꯁ ꯂꯣꯝꯗ ꯆꯪꯂꯛꯏ. ꯆꯪꯂꯛꯅ ꯋꯥꯈꯜꯗ ꯈꯜꯂꯤ, ꯑꯁ ꯅꯨꯄꯤ ꯂꯨꯝꯕꯁꯤꯗꯤ ꯌꯥꯝ ꯋꯥꯕ ꯖꯥꯠꯅꯤꯍꯦ, ꯌꯥꯝ ꯂꯨꯏꯍꯦ. ꯁꯨꯃꯥꯏꯅ ꯅꯨꯄꯤ ꯂꯨꯝꯕ ꯂꯥꯛꯇꯣꯏ ꯁꯔꯨꯛ ꯐꯦꯛꯇꯔꯥꯏꯖꯦꯁꯟ ꯑꯁꯥꯡꯕ ꯑꯃ ꯍꯣꯠꯄꯅ ꯍꯦꯟꯅ ꯂꯥꯏ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯥꯟꯒꯤ ꯄꯥꯈꯪ ꯃꯆꯥꯁꯤꯡꯁꯤꯅ ꯄꯪꯀꯣꯏꯗ ꯀꯣꯏꯔꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ? ꯁꯨꯝ ꯋꯥꯈꯜ ꯈꯟꯅ ꯂꯥꯛꯄꯅ ꯎꯍꯧꯗꯗꯨꯅ ꯊꯣꯡꯖꯤꯜ ꯃꯄꯥꯟꯗ ꯊꯥꯔꯤꯕ ꯇꯦꯕꯜ ꯑꯃꯗ ꯊꯦꯡꯖꯤꯜꯂꯤ.
ꯇꯦꯕꯜ ꯃꯊꯛꯇ ꯂꯩꯔꯝꯕ ꯄꯣꯠꯁꯛ ꯑꯃ ꯃꯈꯥꯗ ꯇꯥꯔꯛꯏ꯫ ꯃꯗꯨꯗ ꯊꯣꯛꯂꯛꯄ ꯃꯈꯣꯜꯗꯨꯅ ꯑꯣꯐꯤꯁ ꯑꯗꯨꯗ ꯂꯩꯔꯤꯕ ꯁ꯭ꯇꯥꯐ ꯃꯈꯩ ꯂꯣꯏꯅ ꯌꯦꯡꯊꯣꯔꯛꯏ꯫ ꯃꯌꯥꯝꯅ ꯂꯣꯏꯅ ꯌꯦꯡꯂꯛꯄꯗꯨꯗ ꯔꯦꯟꯗꯤ ꯏꯀꯥꯏꯗꯨꯅ ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯑꯁ ꯑꯩꯗꯤ ꯄꯦꯜꯂꯕꯅꯤꯍꯦ꯫ ꯔꯦꯟꯗꯤ ꯃꯃꯥꯏ ꯑꯗꯨ ꯌꯦꯡꯈꯠꯂꯛꯄꯗ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯟꯖꯨꯗꯤ ꯍꯟꯅꯐꯥꯎ ꯌꯦꯡꯂꯝꯗꯦ꯫ ꯁ꯭ꯇꯥꯐ ꯅꯨꯄꯤ ꯑꯃ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯀꯅꯥ ꯎꯅꯕꯤꯒꯗꯕ?" ꯔꯦꯟꯗꯤ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯗꯤꯄꯥꯔꯠꯃꯦꯟ ꯑꯁꯤꯒꯤ ꯗꯥꯏꯔꯦꯛꯇꯔ ꯁꯥꯔ ꯖꯣꯕꯤꯛ ꯑꯝꯇ ꯎꯅꯖꯒꯦ꯫" ꯅꯨꯄꯤ ꯑꯗꯨꯅ, "ꯁꯣꯝꯒꯤ ꯃꯤꯡ ꯀꯔꯤ ꯀꯧꯕꯤꯒꯦ?" ꯔꯦꯟꯗꯤ ꯃꯃꯤꯠ ꯑꯗꯨ ꯑꯟꯖꯨꯔꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯔꯦꯟꯗꯤ꯫" ꯑꯟꯖꯨꯅ ꯍꯟꯅꯐꯥꯎ ꯌꯦꯡꯂꯛꯇꯕꯗꯨꯗ ꯔꯦꯟꯗꯤ ꯃꯕꯨꯛꯇ ꯈꯜꯂꯤ, "ꯑꯥꯏ, ꯌꯥꯝ ꯊꯤꯅ ꯄꯣꯡꯉꯤꯅ ꯁꯤꯗꯤ꯫" ꯅꯨꯄꯤ ꯑꯗꯨꯅ, "ꯁꯥꯔ ꯎꯅꯕꯗꯤ ꯃꯔꯝ ꯂꯩꯇꯅ ꯎꯅꯕ ꯌꯥꯗꯦ, ꯀꯔꯤꯒꯤꯅꯤ ꯍꯥꯏꯖꯧꯒꯦ?" ꯔꯦꯟꯗꯤ, ꯁꯨꯝꯗꯧꯕꯅꯦ, ꯏꯕꯥꯅꯤꯁꯤ ꯗꯤꯄꯥꯔꯠꯃꯦꯟ ꯑꯣꯟꯊꯣꯛꯅꯗꯕ ꯌꯥꯗ꯭ꯔꯦ, ꯑꯗꯨꯅ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯒꯦ ꯇꯧꯕꯅꯤ꯫ ꯋꯥꯗꯨꯗ ꯅꯨꯄꯤ ꯑꯗꯨ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ "ꯀꯩ ꯍꯥꯏꯕ?" ꯔꯦꯟꯗꯤꯅ ꯍꯥꯏꯐꯦꯠ ꯆꯪꯂꯒ ꯃꯥꯒꯤ ꯃꯔꯨꯞ ꯔꯦꯟꯗꯤ ꯂꯥꯛꯑꯦꯅ ꯍꯥꯏꯕꯤꯌꯨ, ꯑꯗꯨꯅ ꯑꯗꯨꯝ ꯌꯥꯔꯅꯤ꯫ ꯅꯨꯄꯤ ꯑꯗꯨ ꯋꯥ ꯃꯈꯥ ꯑꯝꯇ ꯇꯥꯔꯝꯗꯅ ꯆꯤꯌꯔ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯐꯝꯍꯜꯂꯤ ꯑꯗꯨꯒ ꯖꯣꯕꯤꯛꯀꯤ ꯃꯅꯥꯛꯇ ꯆꯪꯈ꯭ꯔꯦ꯫ ꯔꯦꯟꯗꯤ ꯆꯤꯌꯔ ꯑꯗꯨ ꯑꯟꯖꯨꯔꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯐꯝꯂꯤ꯫ ꯁꯨꯝ ꯐꯝꯅ ꯑꯟꯖꯨꯕꯨ ꯌꯦꯡꯂꯤ꯫ ꯃꯥꯅ ꯇꯧꯔꯤꯕꯁꯤꯡꯗꯨ ꯑꯟꯖꯨꯗꯤ ꯃꯥꯕꯨ ꯌꯦꯡꯂꯛꯄꯗꯨꯗ ꯃꯁꯥꯗꯨ ꯏꯍꯩ ꯍꯩꯅꯗ꯭ꯔꯦ꯫ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯏꯁꯤꯡ ꯕꯣꯇꯜ ꯑꯗꯨ ꯃꯈꯨꯝ ꯍꯥꯡꯗꯣꯛꯇꯨꯅ ꯊꯥꯡꯒꯠꯇꯨꯅ ꯊꯛꯀꯦ ꯇꯧꯕꯗ ꯁꯣꯏꯈꯤꯗꯨꯅ ꯃꯥꯅ ꯁꯦꯠꯂꯤꯕ ꯁꯥꯔꯤ ꯑꯗꯨꯗ ꯈꯤꯇꯪ ꯍꯩꯖꯤꯟꯈ꯭ꯔꯦ꯫ ꯑꯟꯖꯨ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ "ꯍꯩꯃꯥ!" ꯂꯨꯃꯥꯟ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯇꯩꯊꯣꯛꯂꯤ꯫ ꯃꯃꯤꯠ ꯑꯗꯨ ꯍꯥꯏꯐꯦꯠ ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ ꯔꯦꯟꯗꯤꯗ ꯌꯦꯡꯂꯛꯄꯗ ꯃꯤꯠ ꯆꯥꯅꯩ꯫ ꯑꯟꯖꯨ ꯏꯀꯥꯏꯗꯨꯅ ꯐꯠ ꯂꯩꯊꯣꯔꯛꯏ꯫ "ꯁꯣꯅꯣ ꯆꯨꯕ꯭ꯔꯥ ꯈꯪꯗꯦ, ꯑꯗꯨꯝ ꯍꯦꯛ ꯌꯦꯡꯗꯨꯅ ꯂꯩ, ꯐꯪꯁꯨ ꯐꯪꯂꯔꯣꯏꯗꯕꯗ ꯑꯩꯒꯤ ꯋꯥꯈꯜꯀꯥꯁꯨ ꯁꯥꯒꯠꯇꯅ ꯇꯧꯔꯤꯌꯦ꯫" ꯔꯦꯟꯗꯤꯁꯨ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ "ꯏꯀꯥꯏꯕꯤꯀꯥꯁꯨ ꯇꯧꯔꯤꯌꯦ, ꯑꯩꯅ ꯌꯦꯡꯂꯤꯁꯦ ꯃꯥꯁꯨ ꯈꯪꯗꯤ ꯈꯪꯕꯖꯥꯠꯅꯤ꯫ ꯃꯁꯛꯅꯤ ꯀꯥꯏꯅ ꯏꯐ ꯍꯦꯛ ꯐꯖꯒꯩ, ꯂꯥꯏꯒꯤ ꯃꯆꯥ ꯍꯦꯛ ꯃꯥꯜꯂꯗꯅ꯫ ꯅꯪꯕꯨꯗꯤ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯍꯜꯂꯔꯣꯏ, ꯅꯝꯗꯨꯅ ꯇꯥꯟꯅꯔꯒ ꯂꯧꯔꯗꯧꯅꯦ, ꯑꯁꯨꯛ ꯅꯨꯡꯁꯤꯕꯁꯤꯕꯨ꯫ ꯇꯨꯡꯂꯣꯝꯗꯒꯤ, "ꯚꯥꯏ, ꯀꯩ ꯂꯩꯔꯒꯦ ꯌꯥꯝ ꯊꯥꯖꯗꯅ?" ꯖꯣꯕꯤꯛꯅ ꯀꯧꯔꯛꯄ ꯑꯗꯨꯅ ꯈꯜꯂꯝꯕ ꯋꯥꯈꯜꯗꯨ ꯂꯣꯏ ꯆꯥꯏꯈ꯭ꯔꯦ꯫